Jinaushingbu Puran Thaba Maitena Taram Nokseri comment section da dum takpir o Jinaushing Khoi Aigi Sanpana sum Harapaniko. Baba Kanogi tablet o low rubber matung da Khoi video anima semi than Chinaushingko. Adu the Khoi Tapa Budinwai, Adu Lokshan Medikitang wine Harakpo. Man. Aduna Maru and a Khoi class 10 11 tami be Isha Naushing Khoi Lokshan Manga Magadi Ngam Aduga Ngam Dragadi Makoi da Lokshan Wagani. Aduga Sigi explanation Sigi Kuto Washina Khoi Lari have the Isha Naushing the like Tapu among the Tobe explanation in a Mokoida Hena Lokshan Ba Hena Nui Gadra Haina Yed Mina Kali Adu Shin Naushing the comment section that Takpiro Kumina Kanoto Shige Hive the Ko Aduga Khoi Kano say Table Shin Naushing Shamna have the quick Kano Yoram drain Haibu Yam no white of 3.5 mm jack to Yoromdre Adunanga Sashe C type to gi 3.5 mm jack to Quiggy some talk about Quiggy connector Habitare Aduma Sani Piraga Lairubade Adu Madusu walked dog day Atopa Ponda Didum Yab Adu Tableshi the Yadi Kariguma something setting ama Adumina Sem talk the Ragadi Yaru Doribara Kangre setting do I Tirambani Shanghai Adubu Pangbang Amdre anyway Masi to Asipuna Makwa Aduga topic the lang minersi Levaka Ama Langi Kulaigi Lamjenta and Revision Kulaiki Am Putunari Senano Kulaiki Am Putunari Levaka Amni Rasiano Kulaiki Ama Sotorai Indiaxu Teske Ama Toriko Masikarino Tashina Leva Amagi Mapangan Kan Bahabisi Leva Am the Santi Purana Buhona Bada Quiki Lagi Langi Kulaisi Semka Sagatabayadi Asisemka Sagalaga the Atopa Levaxin Suki doing it Magi Mapam the Aduma Makangi Kulai Mayama Lavni, Aduna Monda the Hodu Hide. Ashini, Masigi Matang the America Giamna Maming Setkiba, Quigi President Amakanga, the Mina Hiram Yavishin. Ashina Maram where Gane was Malim Gilebaka Yaman Huzi Kulai Lamjenta, Quigi, Tanaribas. Indiana Su, Indian Armina Ko, Handak the Equiquiding the Andaman Nicobar Island, the Bermos Missanse, Selbo Mutta, my partner sanging, Taukreb. Selbo Mutsekarino. Sigi Matang the Sumatangi video the Kanginasi. Already Brahmos Missanja Kogi India the later one. Indiana so autoplay boxing the export Tori Benem. Go. Assista Selbo Mutsikarino. Kumainama walk dog do not do Matanga Matangi video the Shinroxing Kanginasi. Asigi Marakashida Sainagi Shinroxing Pom Kaglai. Makogi Anoba Kulai. Electromagnetic web Putokpa. Nuclear Kulaigi Mapangan Ga Manana Kanbo. Aduma Makangi Kulai, Shinroxing Makogi Hatak Putorakadori. Sainan Hadak Langi, Kulaigi, Matang the Taruglibas Angapani. Zuhayar saw the 5th generation fighter plane Utkare Shinroxing. Adugi Matungi Kuikuidana, 6th generation fighter plane Amaga, 6th generation stealth fighter plane Amagasu Paiminabu Utkare. Malemgi Kwaidiki Sauba, amphibious ship, Zahazko, Amasu Putoga Utkare Shinroxing. Aduna Sata Singi Maru in Isha Shingi, Quigi, aircraft carrier amphibious ship Yam the Keneko, Mabanishi Yang, the Haifed Manaragasu. Madam the aircraft carrier de Samna Hyderabada, Quigi, floating Taurga Satpa Aduma Makangi Kainoni, airbase, Momodagi Sumnagi, fighter plane, Amasung helicopter Kak Paikapata, Adumba Yaba, Aduga amphibious ship Ashidadi, Yam Labalan Miki Amsu Pubaya Doriba, aeroplanes Pubaya Doriba. Tiang Supubaya the river, Shini Canaba Habibu. Pura so well Lanama Tobu, Quigi Tonaba, Satnaba the minus Hagatpa Makangi, a quick Hagni Zaz Makalamaneb. Kulai and Obama Putorkadabas Asina Carino, Douglas. Sainagi Defenski, Lambida, Pashap has not Tade Haven. Masumna Dum Tauragadi Sahi Tarakun Ashida Sainana, Defenski Lambida Malim, the Mang Tarpasutambangamdi, Tarpasuyari. Sainana Numit Karanigi Mamang the video ama released our Kibishin Ocean. Maduna Levak Atida Angakpamu Henkib. Sainana Ulakiba Kulai Asa Adukimatic Mapangan Kali. Nuclear Quigi Mamang Jupanzagre. Pokaiba blast Toba Adukum Namagi Powers Lay. Huski Kulai Ashida. Kulai Ado HMP Hydgasukang. HMP Hybidi High Microwave Power Hybidi. Microwave Hybidi Electromagnetic Radiation. Aduma Makangi web ama Putopaniko. Yamna high oibe energy web ni. Light ki speed ka yangba manana satpa. 2,99,000 meter per second ki speed. Adu oiragadi yaknabagi plane oigera, drone oigera, missile oigera. Line masigi kulai isna sakti hanbangam gadawri. Electromagnetic akoigi web asobama release tawraga. Masigi anoba kulai ase 96% semba saba loire haide. Lemhoriba asidi karishu natre thuna miyamda
यंगहलगनी उल्लगनी असे मसीगी खुलाई असे न्यूक्लियर खुलाई दौना शक्ति लई हाइरगदी मसी सिजनबना मी सोलोइद्रा हाइबा वहंग अमा लाएको मसीना मी सोलोइ हिरोशिमा नागासाकी दा थादगिबा खुगी अदुगुंबा एटॉमिक बॉम्ब नते सिनि नोक्स मसीगी खुलाई असिगी टारगेट तौरकदुइसे अतोप लेबाकी रडार सिस्टम ड्रोन प्लेन मिशन इवन सैटेलाइट फाउबा थुगाइबा ngamगदौरि हाइ lower earth orbit ta paiba satellite sing do adu bawda laina mana thugaiba ngamandori hairiba khulai sing asida haibidi mamang da panjakriba drone bu hairo plane bu hairo missile bu hairo satellite bu hairo masida khoi electronics component yaudaba amata yaudre electronic device ngaktani sin roksing even langi hujik puthoraiba anoba modern khoi gi nongmai haibita sida su isin roksing electronic ki adumba device mayam ma hapsle ko masigi khulai asida yauriba high microwave power asina electronic device sing ase loina mahan tahan gadori aduna haibidi mana target tok duise sumnagi electronic ki device sing adu khaktang dane masina khoi gi miyoi bedadi khoi gi target adumba soloi dori adu ergadi plane ga jep sum pairam badagi masam thanda targa pokhai ba pop pop ka kelakpodo khoi film daga khoina ga uri dno ko adu maggi mong da lak dori ba pos samna hairabadi india gi kali khulai gumbani mamang da su masigi matang da video semjakhre electronic warfare lalong asta saina mang thari I sin noksi yamni advance oi rei india gi di kali she lei haiba khoina lairi bara laitri bara confirm pura ta ji ko pura puthora kan da myam da so tawrgo utpa du di utri ba masigi khulai asigi mamang da tiengbu oi rabasu any electronics part device yaw ba du component yaw babu oi rabadi irai laina masina mahan tahan bangam gadawri bisin no phase array transmission technology multiple target hit tawba ngam bagi adumba system yauri kariguba multiple target hit tawgadaba matamda magi kari haibitare khoigi antenna haibitare madu yamna movement tawdraga su khoigi mafam amada dum thamakanda multiple target hit tawba ngam gadawri asigi technology asibuni phase array transmission hairishi khulai masamak yamna khudong thiningai ni maramdi karigino haibdi yamna kanba electromagnetic wave ama puthorpa haibise khulai masamaksu masa mathangda koi kari hagini masi sinar ko matamda pokhaibe yari bane masi sainana semba ngamlaroidra khalubane adubu sainagi R&D haibdi research and development da sahi amada masigi khulai sigi matangda millions of dollar thadarame india ga koi gi yangnaba matamda research and development da sainana yamne advance oikre ko paisa sauna thadabanina semningba semba koi gi ngammi bane DRDO gi chief Dr. Samir V kamat nasu isini noksing hantak high grade na ko india gi so R&D gi budget ase hengaran ba mathau tai haina ikui kui ding da mana du maina phongdo khiba laikre adu natragadi india gi defense ki lamda development da thengtha gani adu maina high grade ko masana dum ta abne karino haibda atopa laibak singna sahi koi gi 6th generation plane ga pai gre india no huji 4th generation gi engine phawba phajna saba ngamdri india no 4th generation 5th generation gi engine phajna saba ngamakpa matam dadi 6th generation gi plane puthoiba laibak singdudi 7th generation ama advance oigra ne ba sigi wani da aduna indian air force ki ship na su high grade na ko technology delay is technology deny haiduna china na khulai ase mai pang na semgat na ba hona ba da power divider na par ma semgat ki sina ga dawri masina koi gi yamna laina 80,000 volt per minute ki electric energy generate tawba ngamgadawri asina china gi khulai asigi risk of self destruction ase hantha han ki ba dubai ni sinok khulai ase yamna sana kapa ngamgadawri magi sorakpa specification sinok sing khoi gi thadorpa dumaina laite ko adu erga su lower earth orbit ta fiber satellite phawba thugaiba ngamgani hairagadi magi khoi kari haigini distance ase magi range ase sangani haibase masam thanda dum tai ko masi china na maroina sengbalakli base kari gino have the Elon Musk ki Starlink satellite thugaina bani hairi akhanga singna dumaina phongdong na rei Russia Ukraine lan chatharpa kuire ko masida USA Europe ki leiba ki mateng da natna Starlink na su asobo mateng ama pangki Russia gi aruba photo image kya Starlink na lawraga Ukraine da piki maduna Ukraine gi lan mi singna lan to da raiba masu ohelli Russia gi khulai thampham koi gi haibtar ko lanmi kadai da lai laite teng kadai da lai lakte Starlink na mathak gi loina image photo lawra ka da dumaina khushi na bai wani da aduna satellite provide chu tawre chinenok sing ko ngasai gi Russia gi akoi gi building da Ukraine gi drone changsila kan da dumaina thukai ba khokai ba koina uidna
kumaina madu internet yaudragadi satellite ki kuthangdagi guide tawroktragadi kumaina ma mafamdo da khoi hit tawba ngamgadawri bano wahang haibabu asiniko China na Starlink da maran kaya amasu sikre internet provide tawbata natana atopa leibaki land da yauksin duna mang tang na tawi haiduna karigumba tungda China Taiwan land soknaraglagadi USA na Taiwan gi mateng panglakani haibidi aikhoina loina khangnaraba wafamni China na Taiwan da landaraglagadi Starlink na su aron athup lanmi khulai gi matangda mangjongna na khangtok khini asini masi singa se Starlink na khangba ngamdanaba Starlink si yam laina thugainaba Siamba makhangi khulai ni sini ICMP ase Manipur gi irang ase horokpa matamda isininaw sing Starlink gi satellite sing pareng dang da paiba isininaw sing gen ubi bihar ngani ID personal oina isana uzawe akhoi gi lampa kangjibung isda phaming da nungdang paigiba adu Manipur gi mathakta pairi bu kari maram gi pairi bano adu su wahang amane isininaw ko singna ningai oidana ko asida nate China na China gi 99 satellite upgrade tawkiba kari maram gi upgrade tawri bano haibada satellite sing asina pung tarani thoige manungda Starlink gi satellite lising amaga samri thugaiba ngamgadawri adu erge China gi technology se ayogri sinro space gi lan gi matang da ko ISRO na ngarang docking ngambagi damakta nungaiba phungdokhi China di already masagi space station lairabane adu erge di space gi lamda khangdi amagi lamda khangdi akhoi ga makhoi ga kyam khenagrabno yengo sinro high microwave power khulai ase USA gi sulai China na ani subalaiba oiduini USA gi asina mai maming se kari kauge have the Helios laser weapon kawe masi jahaz da haptuna Indo Pacific region da operate tawri adubu China gi puthorkadawriba ICMP asina di USA gi asidagi hena kanba powerful oiba hengadawri China gi khulai mapangan hena kankhlaglagadi Taiwan di nakanamda thamkrase Indo Pacific region da atopalaibangna China namthaba wagani asi khangba adunabu China na khulai kayama puthораglibani leptana puthorkadaba male isin noksing akhoi gi arona thup khoina khangdaba kayama su makhoi gi leibakta semga sagalangbadaba male dumaina ko adunabu kananabu thajaruge 6th generation fighter plane test torkani ka haibisi dagi asauba amphibious ship puthorkani ka haibisi yo hadaksu khulai ICMP ko sisu puthorkani ka na mu khoi gi mu haire edna athubada mu so tawrane samna hairabada aina sum khanjabadadi sababu loiramane aduna India gi su China ga lamjen tana ge hargadi R&D habdi research and development da paisa hena thada dragadi ngamoi sinroksi khulai gi lamjen da China dagi yamna hanthana lehubani sininaw ngai sina su comment section da pibiro asiar ga puran thaba maitena kaina na baya thangni jari kanglipa imana yaifare yafaminas